Thằng này có gia sinh chính cái president đối nên là họ sẽ lên mỹ đi họ sẽ lên hin mỹ đi ba vậy 사태가 가비신 đối nên là cái gia sinh cái chân chính 과연 밤다 아야나 다가 통렬이 통문이 통역대리 모두 있는 시기 더럼체 그리 말음이 더벅다 거의 무슨 방법이잖아 하이도 각자 못 가게 하나 건강하게 하는 강비 거기는 잠나 하라고 밤마 더모이다 방대 begin 이는 왜 말음니 거의 나이다 같이 거의 내일은 파블리케이션이 라이 공부를 더금 미치다 이게 공부를 라이드나 사기 심었기 뭐 있잖아 하이다래 Bajan di Malana, bajan Dina. Nongkoi body wina. Develop in the Koki Base. Mache Arts Women Writer of Develop from Toronto Valley. I get time. Say, I learned a Maman Yamlaba, Kongang Manina. I have a lodi. Mabu, a cold Lamkoi Wadi, Evi Wadi say you will kill Lamkoi Wadi. 나이가 지식이 생들기 거의 생각 버릇이 시다 공연이 당한 겨울이 시대수 샘 이치는 어느 바 어머니 이름 와디기 이와 하조니까 이나 기타는 거기 콜레스기 프린시플 어떻게 많이 이런 말 라이프에 한국가 원래기 모든 좀들 이래 아세 공부치 직접 공부들아 실전 공부들 하고 뭔데 공이 공은 시가 하이펜만 아이시나 한독 많이 이런 바 한독 그리고 버전디 시나 마산에 이바 아까 이산에 이루어 시기 와이 그래 탄자게 마치 마루 있나 버전디 담모지 파오니 그리노이다 그나고바 미외 그러나 거의 람람나 마팔람나 도우되나 등너르바 누가이바 와리 거야 아와누가이 와리 거야 마하게 담모이다 파오되나 뭐인가 할라기 맞답니다 소리는 갈라가니야. 이는 우르부시디 이산의 백디걸는 우르부더니 아들 레이바 머니풀람남 레이바 와누마이 강이바 게임을 레이바 강대 란제노바 강대 마ям도 우르가 와칸나 누가이 뜨비기 딜름마 파르거든. 시 파르 그이 딜리시 따로 오이바 바 따로 오이비 미 심그는 메인다 할라가 소리는 아마 그 딜도 이 각디 강는 라야 거기 각디 강라야 좀 통그딩 이 쳤나 거기 쳤나 마이 하는 쳤나 와리를 보기 아르기 통나디 바 아르기 모험디 되게 따로 넘어있다 보니나 어나 가야도 이 통문 파우리시기 에너시다 베이스 돌아가 이네 이게 시 레이 시넥시 아파비 아톡 파티카 싱나 바디르가 이네 그래 상제디 와리세 뭐 거신가 시아라만 탐자라가디 मणिपुर थोड़ी वो थोड़ो क्या मी खुदिंग दी चलू दबनी ना चलू दब मी सिंगसु लारी किंग के पारगा लाइट से पारगा मको भी थमोई तो सु नोई तो हम फाउल के लगती मको ने छोई ने फिर तो नहीं कोई मसु चलू रही राई लाई की बेगे मगु नमसु लाई लाइट से ये मतलब दा कोई लंबोई वारी कर देते जहां लारी की बदा वारेंग वो होले कविता वो होले इरे बा आइडिया कोई के रहता 이 해자겠다. 뭐거는 사갈리고 플롯, 뭐거는 생갈리고 딜도. 하잖아 말이 좀내 이번 엄마가디. 아빠 비신기 타모는다. 뭐거기 미행다 선생도 미야. 그시 와리 리고 장기 와리 해제게. 와리 생것이 마바르게 와리 리를 것이다. 리리고 자드는 와리 भजन 리를 부리. 이만 가나가 거기 뭐가 봐. अर्जुन विष्णु पापा लान के लंजंगी वारी का से लियर बका से जी वारी दारी वो जासिंग ने सिंग लान का कोई लेडी मारे मतलब मोर कोई सिंग तो भगुन जेल वो रहता है दो दिन भजंती ना वारी से संज्ञारो भजंती नहीं इरे की 공불 की वारी से की मतेंग ना आइडी मयामदा से लाइक से ममम जो हंदिरेगा
ꯑꯄꯥꯕꯁꯤꯡꯅ ꯄꯥꯝꯕꯤꯔꯒ ꯍꯧꯕꯗꯤ ꯂꯣꯏ ꯐꯥꯎ ꯄꯥꯝꯕꯤꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯤꯇꯩꯁꯤꯡꯅ ꯀꯨꯀꯤꯒ ꯃꯤꯇꯩꯌꯦꯟ ꯀꯨꯀꯤ ꯑꯁꯤꯒ ꯊꯣꯛꯏꯕ ꯚꯥꯏꯂꯦꯟꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯑꯁꯨꯛ ꯉꯝꯈꯩ ꯌꯧꯅ ꯑꯋꯥꯕ ꯅꯪꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯤꯌꯥꯔ ꯑꯃ ꯇꯧꯅꯤꯡꯕꯗꯒꯤ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛꯀꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯅ ꯃꯁꯤ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯁꯤ ꯁꯟꯗꯣꯛꯅꯤ ꯍꯥꯏꯗꯤ ꯃꯊꯪꯗ ꯑꯣꯏꯗꯣꯔꯤꯕ ꯋꯥꯔꯤ ꯈꯤꯇꯪ ꯑꯩ ꯁꯝꯖꯤꯟꯖꯒꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯃꯃꯥꯡꯗ ꯂꯦꯡꯊꯣꯛꯄꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯃꯁꯤ ꯂꯥꯏꯔꯤꯛ ꯄꯕ꯭ꯂꯤꯀꯦꯁꯟꯅ ꯐꯣꯡꯂꯤꯕ ꯏꯒꯤ ꯈꯣꯡꯒꯨꯜ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯁꯤ ꯗꯦꯚꯦꯂꯞ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯁꯥꯍꯤꯇ꯭ꯌꯁꯦ ꯃꯈꯜ ꯑꯃꯒꯤ ꯁꯥꯍꯤꯇ꯭ꯌꯅꯤ ꯑꯗꯨꯅ ꯃꯁꯤ ꯂꯝꯀꯣꯏ ꯋꯥꯔꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯥꯟꯊꯦꯡꯅꯔꯤꯕ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯑꯣꯏꯔꯤꯕ ꯑꯋꯥꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯦꯛ ꯈꯔ ꯂꯧꯈꯠꯂꯒ ꯏꯆꯜ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯆꯠꯂꯨꯔꯒ ꯋꯥꯔꯤ ꯈꯔ ꯂꯧꯈꯠꯂꯒ ꯍꯥꯏꯔꯤꯕ ꯏ ꯈꯣꯡꯒꯨꯜ ꯑꯁꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯂꯛꯄꯒꯤ ꯌꯥꯝꯅ ꯁꯥꯍꯁ ꯇꯧꯅ ꯌꯥꯝꯅ ꯕ꯭ꯔꯦꯞꯂꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯂꯤꯕꯁꯤ ꯃꯁꯤ ꯑꯩ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯃꯅꯤꯄꯨꯔꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯑꯦꯟ ꯕꯣꯔꯥꯛ ꯚꯦꯂꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯉꯁꯤ ꯁꯥꯍꯤꯇ꯭ꯌꯀꯥꯔ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯤ ꯐꯣꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯇ꯭ꯔꯦꯚꯦꯂꯣꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯚꯦꯂꯣꯒꯁꯦ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯔꯦꯇꯔꯒꯤ ꯃꯃꯤꯡ ꯃꯤꯡꯗꯤ ꯑꯩ ꯀꯥꯎꯊꯣꯛꯆꯔꯦ ꯅꯨꯡꯁꯤꯔꯕꯤ ꯒ꯭ꯔꯤꯁ ꯍꯥꯏꯅ ꯑꯩ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯖꯈꯤ ꯅꯨꯡꯁꯤꯌꯥꯝꯒꯤ ꯅꯨꯡꯁꯤꯔꯕꯤ ꯒ꯭ꯔꯤꯁ ꯍꯥꯏ ꯂꯥꯏꯔꯤꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯇ꯭ꯔꯦꯚꯦꯂꯣꯒ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯆꯥꯛ ꯑꯁꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯁꯥꯒꯩ ꯖꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯃꯃꯤ ꯈꯔ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯃꯥꯏꯅ ꯉꯁꯤ ꯏꯆꯟ ꯑꯁꯤꯅ ꯐꯣꯡꯂꯤꯕ ꯏ ꯈꯣꯡꯒꯨꯜ ꯍꯥꯏꯔꯤꯕ ꯗꯦꯚꯦꯂꯞꯀꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯏꯆꯟꯕꯨ ꯃꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯆꯥꯛ ꯑꯣꯏꯔꯕ ꯂꯥꯏꯔꯤꯛ ꯐꯣꯡꯕꯤꯗꯨꯅ ꯃꯩꯇꯩ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯣꯛꯀꯩ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯆꯥꯎꯈꯠꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯊꯥꯖꯕ ꯊꯝꯖꯔꯒ ꯑꯩ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯁꯥꯡꯅ ꯍꯥꯏꯖꯔꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯒ ꯑꯩ ꯋꯥꯍꯩꯁꯤ ꯃꯇꯥꯡꯗ ꯇꯦꯟꯖꯔꯦ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯐꯝ ꯃꯄꯨꯒꯤ ꯋꯥꯍꯩ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯕꯥꯔꯇꯣꯟ ꯇꯧꯗꯨꯅ ꯀꯧꯖꯔꯛꯄ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯐꯝꯕꯥꯜꯗ ꯂꯩꯇꯦꯡꯕꯤꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯑꯦꯒꯝꯆꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔ ꯁꯔꯃ ꯑꯍꯥꯟꯕ ꯂꯝꯗꯝ ꯑꯁꯤꯒꯤꯗꯤ IPSꯅꯤ ꯑꯦꯒꯝꯆꯥꯁꯦ ꯍꯨꯗ ꯆꯟꯕ ꯌꯥꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯦꯒꯝꯆꯥꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯕꯥꯔꯇꯣꯟꯕꯨ ꯉꯥꯛꯄꯤꯗꯨꯅ ꯂꯩꯇꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯒꯝꯆꯥꯕꯨ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯃꯨꯛ ꯎꯅꯁꯤ ꯐꯝꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃ ꯊꯝꯃꯒ ꯏꯁꯣꯔꯗ ꯑꯦꯒꯝꯆꯥꯕꯨ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯅ ꯂꯩꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯈꯨꯔꯨꯝꯖꯒꯦ ꯃꯊꯪꯗ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯞꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯉꯥꯛꯇꯅꯤ ꯃꯥꯡꯗ ꯂꯩꯇꯦꯡꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯌꯥꯕ ꯑꯣꯖꯥꯁꯤꯡ ꯉꯥꯛꯅꯤ ꯑꯗꯨꯕꯨ ꯁꯥꯍꯤꯇ꯭ꯌꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯣꯖꯥ ꯀꯥꯝꯅꯤ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔ ꯏꯅꯥꯎ ꯖꯣꯏꯕꯥꯕꯨ
inau Syam yamna naksanana saitegi cheliba tugunba jasingni jasingna matam chan lengbiruktuna thoramase mapung phan bibit makta ai hanana thakachari larigasi matamda igi khongul kuba travelog oibasu mase heart touching travelog aita harau bagi nungai bagi saluba adugumba travelog natre thamoi da nusung janapa China khol ke nangbagi sapu awana tariba lamda madugi inmate singi nangori ba problem mafom dugi situation masi physically mafom jauna saluraga maduga urakpa tarakpa ani se punjal laga yom duna purakpa dugi paudeli ai thamoi da ibi thamoi da lot na thambangam da na dari ki semai da hai ba dari ki sigi hobde lo hobugi yamna tenraba wadi trebilo mai base yam sang ba matam laurga ida bangni numit humni ki nini ki khongchatta dari mom pung phalak pa base masi yamna soba ai bagi top topa skill magi di Singlen ina alojai mandalay ki khongchat hijam ki raport iba lari kasina hamba maitei ki lamkoi wari ki lari hijam ki raport ki mandalay khongchat se masi handa ado lamda masi ki oina di aina sumjeng yabda Assam ki manung channa all Assam si ki manung channa travelog ta ai bi mo oina hamba nena aina lawi aina Pangjaba like Pabi Manunda. Khongchat asi haurakpagi wari koi oja ngatim premna yam phajana marik chumna loina na chaminari ba machan sing magi satri singbu guide to ro pubiru ba oja premna knock and corner thengnana la ko khun loina pankre se mawangda ai moche matang hajin budi ngari kasi phung bagi matangda asigi chapter sam thamuraga chakna nabagi hairiba mafam aduda ngamjaba senpham khara mateng pangruna bagi khanarakpada dari kasi ki page number kunda jauri matang sida koina wajai ki kai khunasiriba senior citizen amade lamdam sigi lamjing lamta oiriba waja mai chau mingoina panjarabada waja sem sangwisor ai yamba ngatem oja prem babu tauremgi ibung nabo kumar koi oja ai samak samalala pung gulab sharma lamdam asigi hamba metegi IPS aiga krishna kumar thangjam ibung irabot tauremgi ibung kamalam di jumnang ibung jumjaun singba chatpagi matangda khana nene jaki hariba mafam aduda akoina ngamjaba ojai lamdam dagi ai kuma kharadang mateng panglusi haibasi matangda situation yu oiba phibam sen thunggu oiba matang si matang sida madaga panriba ojasing siga tanarambagi wafam mama marike sida palambase haibo ojasing dugi matang aduda pibirakiba poktak matam aduda senbirakiba suggestion myamdo maduma palambase masima nungaiti amoy da paada kanam nai piru busado kani kana ba kana de piru doino subomba wai wata su mayam zor piru kana de piru doino simini sar ki phana pinge de simini sar di mai te ki simini sar ti do anyway mafam do jona ham boina mapan manipur ki physically mafam de attend to na chanudna udappo mayam sigi wadi se kaza premasu yamna mare senga do lari ka sigi maram da su goja samgi ibaina yamna mare semna yamna phajana atei su matam se pi de base matam se jamna ngaina dei basiga ibai waro jate ra koi de gas owner sing su yamna tente oiba malu bo wai khala thamre
ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯁꯨꯝꯅ ꯑꯋꯥꯠꯄꯅ ꯃꯦꯟꯈꯠꯄꯒꯤ ꯄꯥꯝꯕꯩꯅꯤ ꯋꯥꯠꯂꯤꯕ ꯇ꯭ꯔꯦꯚꯦꯂꯣꯛ ꯏꯕꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯏꯕꯅ ꯃꯦꯟꯈꯠꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯍꯌꯦꯡ ꯂꯩꯍꯧꯔꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯅꯩꯅꯔꯣꯏꯁꯤꯡꯅ ꯂꯣꯠꯄ ꯌꯥꯗꯅ ꯁꯣꯏꯗꯃꯛꯀꯤꯗꯤ ꯍꯥꯏꯔꯛꯑꯅꯤ ꯑꯍꯥꯟꯕꯤ ꯇ꯭ꯔꯦꯚꯦꯂꯣꯛ 이기비니 ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯔꯔꯣꯏ ꯃꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅ ꯐꯝꯕꯤꯗꯨꯅ ꯉꯁꯤꯒꯤ ꯂꯥꯏꯔꯄꯨꯡ ꯐꯥꯎꯟꯗꯦꯁꯟꯒꯤ ꯂꯥꯏꯔꯤꯛ ꯊꯣꯡꯉꯣꯏ ꯊꯧꯔꯝꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯦꯡꯗꯅ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯕꯒ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯊꯤꯟꯖꯤꯟꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ ꯏꯪꯔꯥꯖꯤ 2023 ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯂꯥꯏꯔꯤꯛꯂꯛꯄꯝ ꯄꯕ꯭ꯂꯤꯀꯦꯁꯟꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯒꯥꯝꯆꯥ ꯁ꯭ꯔꯤ ꯕꯤꯁꯅꯨꯀꯨꯃꯥꯔ ꯁꯔꯃ ꯄꯣꯊꯥꯔꯕ IPS ꯑꯩꯒꯥꯝꯆꯥꯕꯨ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯝꯕ ꯑꯃꯁꯨꯡ ꯑꯩꯕꯨ ꯁꯧꯒꯠꯄꯤꯔꯝꯕ ꯁꯦꯜ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯊꯪꯁꯤꯠꯅ ꯑꯣꯖꯥ ꯄꯨꯈ꯭ꯔꯃꯝ ꯀꯥꯃꯤꯅꯤ ꯄꯣꯊꯥꯔꯕ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭य ꯄরিষদ आसाम 어자 농ꯊꯝꯕ ꯃꯤꯟꯗꯀꯨꯃꯥꯔ साहित्य भूषण थोनाजम इनाव थोनाजम श्याम साहित्य अवार्डी इनाव वाहेंबम जयबाबू प्रेसिडेंट मणिपुरी कला कृष्टि केंद्र लंका मैमना फजरबा ममल यामलबा वफम क्या थंबिरम अमसुम अइबिबु सौगतपिरमबैदमक्ता हन्ना थागतचरी लोइना ngasiगी इफमसिगा नुक्सिबिदुना लेंबिरक्लिबा साहित्यबु पामजबा अइबिबु सौगतपिबा पिबिबा लमदम क्या खुंगंग क्यारी लेंबिरक्लिबा इबुंग नुपासिंग ओजासिंग पुनमकपुसु ऐहकना मदिं मैमना मिफमसे हौबदगी लोइबो लेंदना लेबिदुना मिफम मपुं फानबिबैदमक्ता हन्ना पब्लिकेशनगी मागैदगी थागतबा फुंजोक्तरी मरि चुमना लाइरिक पसक ताकपिखिबा इनाव इचा रंजन बुसु थागतबा फोंदोक्चरी इसे हाइजरगा थागत वहाइसे मतंगसिदा लोइसनजरे मैम बोमुका हेना खुरमजरी